kun taribungo. Hello. Ma'am come to the video to ma'am na so na kung ngoni ka mai semi ba do sing video kaya na mamangai thagat da kanang ba sina ang sina da ai ba ya ko smile ka mai semi ni kholi na do ma'am nang si di asik maki oina yang hanjarage si video se ka mai semi na do kanang ba hai ba kaya na di se kasu to si boy khalam gani do khang tri ba kaya na yang mi na si hoji ki double roll thot si ka mai na semi no ma'am skin do uchaga ge ahan bada mayam sumaina bottle amada khangde jaha posak amada mobile ase lengdana thamna mai tamakta sembiro stand gumba leragadi khwaide phabani mobile ase lengdana khilamaba matungda video se on tabiramo da sumaina ai video ma namani video se isa isa gi mongda acting tabiro ai su dot sumaina tawrama matungda pot se pirame iro matungda pot lawri munipa do mai famda mun chalani ado camera se di lengam ba yade Hojiki angle dum kama thamam gadabane aji ma pola we acting se munang asom isai sana dum khang namai isai monga tobiro tawraba tungda pot se lawkhre batung sumai daro chakhare adugi tungda kain master sida changbiro yep se hangdoba tungda project ado pusanbiro hoji oina kap khiba video do adu maning thangba para do adi mana pot lagyo phumdo se myam bengbu tangga hanjarake so aje kathal chare kathala batungda ase maning thangba pa dot ni ko ahen basisu maning le hori ba ahen basisu kathala mage kathala batungda ase gi mate ase save to sanjare save to batungda amkamu new project to changani changa batungda hojik sangna kap ke video do amkamu phom sida pubiro pura batungda hanamungna mamang thang basi lawdorimi do ahen ba para sidi katha charaga sumaina kati sida buroga sumaina katha chare haure batungda sum chali ai jama pot pi khare hojik mangda thori ba layer option ke changaga changbiro ado ngasai na mate khak maning thang bagi part save tawna thamdan jagi badu kaji add tawbiro sida add tawra batungda full screen tawbiro sumaina chamana andi to biko kaigum ketang soina ragadi ngandabani sumai tawraba tungda do layer ase soi ki babamna ina mamangda add tawgadabani do mayai waida to sangre hojik add tariba video si sumaina crop to sanbiro sumaina mayai bawa aduga layer ase imangda pujre ko mayamsu tawba matamda mangna dum bubiro adu tungda haji pot lawbse kuchi changkheba manung de video se samba video nina da hoje na kaidawni asmai tawraga se hamko hajalaga ko asmai se levi pa position asida video si yung aswai se so asida aina mayai siga asmai nama kaktalaba tungda hoje pot se lawbse uhndoi ne bako ado hoji ase video seta angkam crop se changaga khara pakthon biro pot ma ama segi kutche jawgodri phawba asmaina adjust tawba dani adjust tawba tung thado si sai si don thado si da haji jingmina si video semta jingbiu haji se ji pot se lawkre myam khangba ngamra finally hajik video du panjarage aduga channel asibu subscribe tobiramo like tobiramo asuma video kya budi simjadabani nokning bage abudi ai sum semjarake aduga khangba ngamdragana video si hanjin yengbiu sungsoi soidana khangakani mayam ngasi di matang sida kainarase